Akasbani Imphal, Wahengbam Rajesh na pau pajari, an beda maroi ba pau. Laibak asigi ningtam landa miyana sak khangaudraba athoba singbo, Rajya Sarkar na laibak ningbo mioi oina sakang lagani haina, Mukhyamantri Nongthomam Biren hairi. September kuntra, Jananeta Irabor ki mapok kumona lakpada, Mukhyamantri yauna, luchingba kayana Rajya sigi miyamda, yai papaujel pirakli. Kendri ki Mapantarum Rajya Mantri Dr. R.K. Ranjan hairi, Mahoksagi khal maruina patsing yoktuna thambagi matangda, miyambu bap tanbagi tangai fadaba lakle. Kuntra Taruk Suba National Games Pradhan Mantri Narendra Modi ngasi Ahmedabad hokdokre amasung Ayushman Bharat scheme gi makhada lebak asigi anaba mioi koti marirom lemna laing bagi khudong saba phangale haina Pradhan Mantri na hairi. British Lengak Sasan gi mayokta lan thena kiba amadi ningtam lan phamda saruk ya kiba miyamna masak khangaudraba athawa singbu Rajya Sarkar na laibak ningba mioi oina sakhang lagani haina Mukhyamantri Nongthomam Biren hairi. Mahangna ningkha tambagi landa saruk ya kiba sing ikai khumna dabani hairi. Azadi ka Amrit Mahotsav palanga marilena Manipur University gi Centenary Hall da National Commissioner for Scheduled Tribe na sinduna pangthokpa nongmagi oiba National Dialogue on Tribal Heroes in India's Freedom Struggle da wangang aduna Mukhyamantri na hai. Bharat ki ningtam khongjang da saruk yakiba miyamadi masak khanghodraba singbu Narendra Modi na ingkumja lising ani tara maida Bharat ki Pradhan Mantri hek oirapadagi sakhangnaba Kendra Sarkar na thabak paikhalakli. Manghai British Lengak Sasan gi mayokta khongjang changsing kiba lebak ningba sing haujiti makoibu ikai khumnabu ulle. Indian Coast Guard ki jahaz amabu Rajya sigi freedom fighter Rani Gaiden Liu gi maming logduna tholi hairaduna siri biren hai haujiti hena thijinduna asiguma mioi singi maming puthorpagi matam chapchare. National Dialogue on Tribal Heroes in India's Freedom Struggle asi laibak asigi University chama kunmanga da pangthoktuna tribal heroes singa laibak asigi ningtamna honabda lokiba thodang singbu ningsing hanbani hairaduna Mukhyamantri na hai. Freedom struggle yauramba freedom fighter ne ko ne loramba si har khatane Bharat pumbada kana kana na kari gri to ge se madu recognition to bugalo na respect pin na bse ihot hona ram the brahina in but after Prime Minister Modi's government comes micro level even Manipur Tripura da Arunachal da Assam da India ki freedom struggle da kana kana na kari kari part lo ge thiba horkus ai khoi Manipur da akoi puna mangna British ke mayok koi puna lal horga Manipur gi ningka thamba phangkibani Bharat ki ningka thamba phangkibani madugumba unsung heroes mayam do ngasidi mayam pulkanda one by one thiba hore. September kuntra Jananeta Irabor ki mapok kumona lakpada Mukhyamantri yauna luchingba kayana Rajya sigi miyamda yaipa paujel pirakli. Mahaki paujel da Mukhyamantri hai luchingba sigi chama kuntaruk suba mapok kumona sina lakpaga loinana isa itomdagi khanba haiba wakhalon adu thadoktuna Irabor ki wakhalon bu thabak to onthoktuna Rajya si amat oina sakhotpa puraklasi hairi. Mahaki paujel da Mahut Mantri Wahengbam Rajesh hai nungai yai phaba punsi mahing thadoktuna samaj ki mayokta leiba singi mathakta kholau kaya laukhiba luchingba asigi mafamda ikaiba khumnaba ulli asigumba luchingba asigi tunginaduna apaba samaj ama punna semnaba honaminarasi hairi. Manipura hujik COVID ki active case tara mathoi leri haukiba pum konmerda mioi ani naba phagi mioi ani nauna COVID-19 positive oiba thengki naba phagi changcha da marpurani pan dasmik mari mangani. Nipun Bharat amasung Rashtriya Aviskar Abhiyan gi matangda oja singi over training program ama Federal Government High School da District Samagra Shiksha na sindunam pangthokre. JEO Federal gi makhada tangkak naina pangthokpan Nipun Bharat asina Tipaimuk amasung Thanlon Block ki Sarkar gi school taruk konchingani training program asi pangthokpagi maroiba pandam di school singda magun leiba shiksha panganabani. Amaromda JEO Federal na sinduna Federal Government High School da class 80 gi 10 phawa tamliba mahirui singi oiba district level science seminar pangthokre. Madura Federal Government High School ki Kumari Stacy Limnakim Pulamtiena Han Bataki Mahangna Jila asigi mahut sinduna Rajya Thaki competition da saruk yagani hari. ICDS diribam na sinduran tha amachuma chatharakba Rashtriya Poshan Magi tongan tongan ba thoram sing mai pang na pangthokre. Jila asigi CDPO na hai thoram asigi manung chana nupi amasung angang singi haksel shiksha nongi ising yoktunan thambagi thoram dan singba pangthoki. ICDS sel diribam na sinduna Healthy Child Competition ki thorum amasu DC office ki accounting holder pangthoki hari.
Numin humni sathakadaba oza singgi oiba paper setting amasung evaluation gi technique ngasidegi Jiribam da hokre. Council of Higher Secondary School Manipur na sinduna Jiribam Higher Secondary School da chathariba workshop aduda akhang ai singna mairoi singgi question semba matamda niyom chumna semnaba amadi evaluation tawnugi matangda wangang ki. Akasbani Imphal na Thakai ama chupna chatharakpa Hindi pakwara gi thoram asi loisingkre. Thakai ama chupna chatharakpa palan thoram asigi manungchana saireng sangdamnaba isai sangdamnama chingba pangthokki. Ngasi loisinbagi thoramda sangdamnaba singda makok mathang takraba singda manayen tokki. Loisinbagi thoramda Manipur University gi Hindi Department gi Professor Krishna Sharma, Akasbani Imphal gi Head of Office N Nandakumar, Assistant Director News Gin Gangte amadi Hindi Officer Kaisam Kavita Sarukyaki. Paugi maratana break ama. Nungairaba Paugel Class 10 Compartmental Exam da mai paklaba mahiroi singna lamboi khongnang khongda leiba BYS Higher Secondary School da Class 11 Science da free the ming channabagi damak khudong chaba pijari akupamarol BYS Higher Secondary School lamboi khongnang khong Oripok Kangchup Road Imphal West contact tawbiyo Tabilba pawasi Akasbani Imphal ligini Kendra ki Mapantarum Raja Mantri Dr. R.K. Ranjan ngasi Wetland International South Asia gi Silver Jubilee Tharunga Marilena Wetland gi matangda publication ahum puthokre Naijiri da pangtopa tharum wangang bada Dr. Ranjan hai inkumja lisingama chumapan marpuda taruktage Delhi da leiba masigi office asina Khai Asia lamdam da leiriba patsing mausa gi phibam da hanjinanaba thabak kaya marum paikhalagli Manghai aying asagi khal kairakpana malem pombada thoaningdaba thodok kaya thorakli masina maram oidana khanghaudana isauk thorokpa amasung mafam karadana ikang thorakpana miyoibagi punsida chauna amangata thorakli thodok asina mahoksa amasung maruena patsing yoktuna thambagi matangda miyambu bab tahanbagi tangai phadaba lakle Thonokjom Chawba Memorial Charitable Trust na Bishnupur Jilla gi Phubala da leiba khangalaba al oirba singda trust asigi maikai digi pension yen thobagi anirak suba thoram ngasi Phubala awang community hall da pangthokre Thaurumadra Trust asigi managing trustee Thonokjom Roman hai imung manungi miyoi singna hanna yengbidraba all as home da leiba al sing ming chanba ngamdana leiba mahiroi sing orphan home da leiba angang sing amadi kana laijadraba miyoi singda trust asigi maikai digi matam gi oina angamba mateng sing pangduna lakli Mangnai trust asigi maikai digi sing amasung tampaki mafam kharadasu makhata na pension pinaba thorang tawri masa masu singna makhoi gi mama mapa singbu minungsi thaujaga loinana luna chan tawbagi hainabi leiba khunai ama sengkotnaba hotnaminasi hainasu siri romena makhata na phongdokki Thoromado Saruk Yakeba Akasbani Imphal News Editor Thokchom Jogendra Jin hai ahal lorba miyoi kya all as home sing da leibigi chang hengalaliba asina takpadi masa masu singna mama mapa singbu nungsina amadi ningthina tawidabadi khudamni mama mapa oiba singna masa ama mi oinaba semlakpada laukiba thodang sing adu ningsing laduna mama mapa singna ahal oiraglaba matamda makoibu ikai khumnabaga loinana nungsina luna tawiba haibasi yelongaidagi wanglaba thaksi khasi sanabi leirakliba Manipuri Kunaina Kak Gautopam Tokte. Ahal namanbu imai pabu nushiba thaujaziba paitan phajana loina bagi culture leitraba adu khasi leitraba mangjalaba nasi khunai asidai bi aran da thwami chan amugna leirsu leitrabusu masari angam da thapka thuba lagi koi sahi yamna ahal naman singa ekoi making khajitang ojanaba ipai pu imai bel khimosida mahakra making making khadang tv bahai base Nasi equity, you are more bookie, Yama Toja, Yama Pitaming Araba, Maguna Money Hando, and the toy. Social Welfare Mantri Hekam Dingon Hari, Levagasigi Hanagi Pradhan Mantri, Atal Bihari Baspaina, Englishing Machamapan Marpurani Panda, Hijam Iraborki Stam Putoktuna, Lucingba Asibu Jati Gitakte Ikai Kumnaba Utki. Imphal Westki Loitang Lekin Tabi Community Holding Asi Pangtok Pachama Kuntaruksuba, Irabo Day Celebration the Wangana Dura Mantrin Hai, Hijam Irabona, Manipuri Kunaibu Lyric Lai Suhaiba, Maru Changba Kunai Ama Wenaba, Mangjaramba Manglan Adu, Mangpauna Naba Ngasigi Mirona Honapam Toi. Mahangna Pamjaramba, Lunanba Amadi, Kunai Damak Apaba Tabak Singto with a Katopagi Gun Chien Bahaiba, Pidam Adu Ekoi Punamana, Nagnas Minasi. Losing Basina Pamjaramba Pajarba Wakalon Sing Nasigi Mirona, Tabakto on Tokna Hona Minasi, Hainasu, Mantrina, Apple Toki. Amana Hokotopoda, Amana Chindana Hona, Single Mayama, Tokosim, Yarimuke, we talk to Mohonasi, Dutchava, Leva, the Gipsy, I am born Lady Bokogi, Kunai, that not Nandara. When they were announcing the Mukogi, folks, had a society that forgot in paying a period of people, a Moktabas in the Mormokanda, for the Nunamulay, Aduna, Irabo, Sida, Marina, and the Tanzan, say they were announcing, see, okay, the Nunan Bagi, Wakalon Piva, like Lashugi,
adagi talent kai kano mayam ama pidana adagi saying di sadana ba adagi painting competition mayam ama tawdana singbu mayam sire da hoina emphasis pira kanda angang sing sibu hena khol lambi da woner ba khoi lamjing si Manipur Christian Dharma changlakibagi chama kunithoi suba kumon thoram ukhulda ngasi pangtokre Manipur gi ahanba Christian Church oriba Phungyo Baptist Church da thoram adu pangtoki ingkumja lising ma chamapan subna ama Britain dagi lakpa Christian missionary William Petriguna mioi tarani thoi yan hanna baptized toki bagalona jila adu da Christian Dharma chatpa hauki Akasbani Imphal gi pau tabiri Kuntra taruk suba National Games Pradhan Mantri Narendra Modi na ngasi Ahmedabad ta hogdokre hogdopagi thoram Narendra Modi Stadium da pangtokli Tauranga mari lena Pradhan Mantri ng Games asida saruk yari ba sanaroi sing da wangangani Gujarat na yumbu oiduna ahan boy na pangtokli ba games asi matang tagi tarani toy pawo chatagani games asida sanaroi course amasung official lising tara mangarom na saruk yari masida masana kuntra taruk ta atoi hen tanagani Pradhan Mantri Narendra Modi na Surat ta lupa koti lising ohum chamri henbagi chakot thorangi project sing hogdokre project khara amana jatra hungi khara amana sangaki tungda miyam da wangang bada Sri Modi hai Dream City Project loiraba matungda Surat Shahar asi malemgi oina diamond lalombada khwaidagi khudong saba amasung sapagadaba mafam oiragani mangnai Surat ki textile amasung diamond industry na lebak asigi punsi mahingda kanaba kaya marum piri Surat ta saba textile ge potok sing Kasi amasung Nongpok Uttar Pradesh da kaithel sing de yoli Surat asi malengi shahar singi manungda kumang yang na sangsal aliba shahar amani hairaduna Sri Modi hai shahar asda lairiba lairiba myoi singi damak yum lising marfu saduna makhoi gi punsi mahing fagal ale Ayushman Bharat scheme gi makhada lebak asigi anaba myoi koti marirom lemna laing bagi khudong saba phangale masigi manungda anaba lak kunthani thoidi Gujarat tagini Rongmai Naga Council Manipur Longmai Luang Rian amasung Village Council Longmai Area Village Authority Chairman ga khusam naraga Imphal jiri lambi gi none gi sarukta koila thabagi thabak yengsin khre yengsin ba adu lambi asibu sembagi thabak pariba company singna thabak adu ningthina semlam dabada nungai taba phongdoki company singna lambi sema matamda quality laina semna basu mari lena basingda taksinki Angang sing datil lehendana ba masama upana thamnabagi pandamda Kaksing jila gi oinasu National Din Warming Day gi anichuba round Kaksing Model High School da hogdokre hairi Lomi sing gi oiba numinini gi training program ama None jila gi awangkul da ngasi hokre Moma gi makada DSSS na sinba program aduda Lomi ni pu henmana saru yaki tharomda akang ai singna mai morong amadi manama sing sem saba amadi liduna thambagi matangda wafam kaya phongdokki Thama chukna chathagadaba Imphal Turel Senbagi campaign Kangpokpi District Headquarters da hokre River Rejuvenation Program gi sharuk ama oina pangthokpa thorum aduda ADC Kangpokpi amasung Directorate Environment and Climate Change ki Joint Director Dr. T. Brajakumar Singba sharuk yaki Bisnupur jila gi Kwasipai da District Youth Festival Yuba Sambat pangthokre Nehru Yuba Kendra Bisnupurna Kwasipai Youth Volunteer Organization ga loina na pangthokiba festival aduda Kwasipai Junior High School da layekpa Sereng iba amadi photography gi program sing pangthoki Amaromda Nehru Yuba Kendra Imphal West na DM College of Science ki NSS Unit 1 amasung 2 galonina Yuba Utsav amasung Yuba Sambat District Youth Festival amasung Youth Convention DM College of Science da ngasi pangthokre Manipur Youth Cultural Organization ki kulumdoi suba mapok kumon thorom Imphal East ki porompa thawan thabalikaida leiba organization asigi hold ngasi pangthokre hari COVID-19 vaccine ki precaution dose ka pa yarba myoising hayeng phawgi manungda lemna ka phona ba kendra gi haksal mantraloin hari mantraloi asin hai COVID vaccine Amrit Mahotsav campaign hayeng loire numit humudra mangani gi campaign asi sahi asigi July 15 da hokdokki bani campaign asigi makada sarkar gi COVID vaccination center singda sahi 15 amasung masigi mathak leiba myoising lemna precaution dose ka phali mantraloin hai hauji phawda beneficiary koti 10 lakh marfunipan hena precaution dose ka kre Asangi Dubri Zilla da hi laksin badagi circle officer yauna mioi tara thiba khangre mi thibigi thabak haujiksu chathari thaudok adu thokpa matamda hi adu da mioi kuntra rom tongki hari passenger kharadi torban tamna iroidun laki aduga khara amana SDRF na kanki hari Sarkar gi paun hai Brahmaputra Turel na longnambal chasilakpa mafam sing yengsilorba matung circle officer duga loinana atei official singa halakpagi lambida thokdok adu thokibani hari hi aduna Brahmaputra mathaga sariba thonggi pillar amada yeisilamba yai haina jingnari Aroibada maroiba pau Leibak asigi ningtam landa miyamna sak khanghodraba athoba singbu Rajya Sarkarna leibak ningba mioi oina sakanglagani haiba Mukhyamantri nong thumambirena hairi
September kuntra Janeta Irabo ki mapok kumona lakpada Mukhyamantri yauna luchingba kyana Rajya sigi miyam da yaipa paujel pirakli. Kendra gi mapanthorom Rajya Mantri Dr. R.K. Ranjan hari mausa gi khal maruina pat sing yoktuna thambagi matangda miyambu bap tahanbagi tangai fadaba lakle. Kuntra taruk suba National Games Pradhan Mantri Narendra Modi na ngasi Ahmedabad hogdokre amasung Ayushman Bharat scheme gi makhada lebak asigi anaba miyoi koti marirom lemna laingbi khudong saba phangale haina Pradhan Mantri na hari Paulo Jare.